ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯅ ꯃꯉꯥꯡ ꯗꯥꯏꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯉꯥꯡꯉꯩꯅ ꯊꯥꯒꯠꯄꯗꯣ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅꯦ ꯑꯗꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯀꯨꯏ ꯂꯨꯍꯣꯡ ꯆꯠꯂꯛꯄꯁꯦ ꯑꯩ ꯅꯣꯡꯐꯥꯎ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯊꯥꯒꯠꯀꯦꯅ ꯔꯦꯀꯣꯔꯠꯁꯨ ꯇꯧꯍꯧꯗꯦ ꯚꯤꯗꯤꯑꯣ ꯁꯦꯝꯖꯗꯦ ꯑꯗꯣ ꯉꯔꯥꯡ ꯑꯩ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯆꯔꯨꯏ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯂꯩ ꯂꯦꯡꯕ ꯀꯩꯀꯩ ꯁꯨꯝ ꯑꯩꯅ ꯑꯁꯪꯕ ꯃꯇꯝꯗ ꯅꯝꯍꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯏꯅꯥꯎ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯥꯅ ꯄꯥꯏꯗꯣꯏꯅꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ R6ꯒ ꯑꯗꯨꯗꯩ ꯒꯤꯝꯕꯜ RS4ꯒ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯠ ꯇꯧꯔꯤ ꯑꯗꯣ ꯐꯣꯇꯣ ꯁꯦꯁꯟꯒꯤ ꯑꯣꯏꯅ ꯀꯦꯅꯟ R ꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯗꯣꯏꯁꯦꯀꯣ ꯑꯗꯨꯗ ꯂꯩꯔꯦ ꯁꯤꯗ ꯂꯦꯟꯁ 35mm ꯀꯣ ꯁꯤꯒꯃꯥꯒ ꯁꯤꯁꯤꯅ ꯐꯣꯇꯣꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯇꯣꯉꯥꯟꯅ V1 ꯂꯥꯏꯠ ꯍꯣꯔꯦꯟ ꯃꯊꯧ ꯇꯥꯔꯛꯑꯁꯨ ꯁꯦꯠꯇꯤꯡ ꯍꯥꯞꯅꯕ ꯑꯩꯅ ꯔꯦꯗꯤꯗ ꯊꯝꯕꯅꯦ ꯑꯗꯣ ꯑꯩ ꯐꯣꯇꯣꯒꯤ ꯑꯣꯏꯅꯗꯤ AD300 ꯂꯥꯏꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯅꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯕꯦꯇ꯭ꯔꯤ ꯂꯩꯔꯦ ꯇ꯭ꯔꯦꯒꯔ ꯂꯩꯔꯦ ꯑꯗ AD ꯂꯥꯏꯠ ꯑꯁꯦ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯡꯇꯣꯛꯑ ꯔꯦꯗꯤ ꯊꯝꯃꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯣꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯤꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯆꯦꯡ ꯍꯩꯕꯒꯤ ꯑꯔꯥꯡꯕꯝꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯦꯡ ꯍꯩꯕꯒꯤ ꯁꯣꯠꯁꯤꯃ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯦ ꯀꯩꯅꯥ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯛ ꯆꯦꯡ ꯍꯩꯗꯣꯛꯄꯒꯤ ꯑꯍꯟ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯦꯡꯁꯦ ꯍꯥꯟꯅ ꯍꯩꯗꯣꯛꯑꯒꯦ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯦꯕꯁꯦ ꯑꯔꯥꯎꯟ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯄ꯭ꯔꯣꯄꯔ 80%ꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯆꯦꯡ ꯍꯩꯕꯒꯤ ꯑꯍꯟꯒꯤ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ AD ꯂꯥꯏꯠ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯅꯨꯡ ꯊꯝꯃꯝꯃꯦꯕꯀꯣ ꯃꯥꯏ ꯂꯩ ꯂꯦꯡꯐꯝꯗ ꯑꯗꯣ ꯁꯤ ꯉꯁꯥꯏ V1 ꯒꯣꯗꯣꯛꯁ ꯑꯦꯛꯁꯇꯔꯅꯦꯜꯒꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯜꯂꯒ ꯑꯗꯨꯝ ꯀꯥꯞꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯐꯣꯀꯁꯁꯦꯀꯣ ꯑꯗꯨꯝ ꯆꯥꯏꯗ꯭ꯔꯦ ꯌꯥꯔꯦꯅ ꯈꯟꯖꯔꯛꯑꯦ ꯑꯩ ꯂꯩ ꯂꯦꯡꯕ ꯍꯧꯒꯗꯧꯔꯦ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯦꯕ ꯂꯣꯏꯔꯕꯅꯤꯅꯀꯣ ꯂꯩ ꯁꯤꯟꯗꯣꯛꯑꯒ ꯊꯝꯕ ꯇꯥꯛꯄ ꯍꯥꯟꯅ ꯅꯤꯌꯣꯝꯗꯣ ꯍꯥꯏꯐꯦꯠ ꯇꯥꯛꯏ ꯍꯥꯟꯅ ꯂꯩ ꯄꯔꯦꯡ ꯑꯃ ꯂꯦꯡꯕ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ 50% ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯐꯣꯇꯣ ꯉꯥꯏꯍꯥꯛ ꯀꯥꯞꯄꯤꯀꯥꯟꯗꯀꯣ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯅꯝꯕ ꯐꯪꯗ꯭ꯔꯦ ꯑꯍꯥꯡꯕ ꯇꯥꯏꯃꯤꯡ ꯍꯥꯏꯗꯤ ꯐꯣꯇꯣ ꯀꯥꯞꯇꯕ ꯇꯥꯏꯃꯤꯡꯒꯨꯝꯕꯗꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯔꯛꯄꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯐꯣꯇꯣꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯁꯤꯅ ꯑꯩꯈꯣꯏ ꯕꯣꯔ ꯀꯩꯅꯥꯀꯣ ꯃꯣꯏꯁꯤꯗ ꯐꯋꯣꯏꯕꯤ ꯂꯥꯏꯐꯝ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯗꯤ ꯎ ꯊꯥꯔꯒ ꯆꯥꯔ ꯑꯃ ꯊꯥꯔꯝꯃꯒ ꯅꯈꯣꯏꯒꯤꯁꯨ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯈꯣꯡꯆꯠꯁꯦ ꯆꯥꯎꯈꯠꯄ ꯑꯣꯏꯅꯕ ꯅꯤꯖꯧ ꯈꯣꯠꯆꯧꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯅꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯑꯃ ꯂꯧꯍꯧꯒꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯞꯆꯤꯟꯁꯦꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯅꯨꯡꯁꯥꯒ ꯁꯥꯔꯦ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯃꯥ ꯀꯟꯅ ꯀꯥꯞꯄꯤꯀꯣ ꯒꯤꯝꯕꯜꯁꯨ ꯄꯥꯏꯍꯧꯗꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯣꯔꯁꯤꯅ ꯂꯩꯕꯥꯛꯁꯦ ꯇꯧꯔꯤ ꯈꯣꯠꯂꯤ ꯈꯨꯠꯅ ꯑꯗꯣ ꯀꯩꯅꯥ ꯃꯕꯥꯏꯅꯤ ꯄꯨꯟꯅ ꯍꯥꯞꯃꯤꯟꯅꯔꯦ ꯑꯃꯔꯣꯝꯗ ꯅꯨꯡꯁꯤꯀꯣ ꯁꯨꯝ ꯌꯦꯡꯕꯁꯦ ꯎ ꯊꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯣꯔ ꯔꯦꯗꯤ ꯇꯧꯔꯒ ꯀꯩꯅꯥ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯖꯇ꯭ꯔꯥ ꯄꯨꯕꯤ ꯑꯗꯩ ꯙꯣꯟ ꯀꯥꯡꯕꯨ ꯑꯗꯩ ꯁꯤꯗ ꯕꯣꯔ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯅꯨꯄꯤ ꯃꯌꯨꯝꯁꯤꯒ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯈꯤꯇꯪꯅꯤ ꯂꯥꯞꯅꯩꯁꯦ ꯌꯥꯝ ꯀꯟꯅ ꯂꯥꯞꯄ ꯃꯐꯝꯗꯤ ꯅꯠꯇꯦ ꯑꯗꯣ ꯂꯨꯍꯣꯡꯕ ꯃꯐꯝꯁꯤꯅ ꯀꯨꯝꯕꯤꯅꯤꯀꯣ ꯀꯨꯝꯕꯤ ꯂꯩꯔ ꯑꯆꯧꯕ ꯍꯥꯏꯅꯕꯗꯨꯗꯅꯦ ꯍꯧꯖꯤꯛ ꯕꯣꯔ ꯊꯣꯛꯑꯕꯗꯣ ꯃꯇꯥꯡꯗꯣ ꯑꯩ ꯑꯝꯇ ꯅꯝꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯈꯔ ꯂꯥꯞꯅꯕꯅꯤꯅꯀꯣ ꯀꯩꯅꯥ ꯃꯌꯨꯝꯒꯁꯨ ꯑꯗꯣ ꯍꯣꯔꯦꯟ ꯃꯔꯛꯇ ꯑꯩ ꯐꯣꯇꯣ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦ ꯍꯧꯖꯤꯛꯁꯤ ꯏꯁꯩ ꯁꯛꯄꯤ ꯀꯩꯅꯣ ꯀꯩꯅꯥ ꯄꯨꯔꯤ ꯁꯤꯅ ꯑꯩꯈꯣꯏ ꯀꯨꯝꯕꯤꯒꯤ ꯍꯥꯟꯅ ꯄꯣꯠꯂꯣꯏꯒ ꯐꯖꯅ ꯑꯗꯨꯝ ꯃꯤꯡ ꯆꯠꯂꯝꯕ ꯅꯤꯅꯦ ꯌꯥꯏꯗꯥꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩ ꯐꯣꯟꯗꯩ ꯅꯝꯕ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯃꯩ ꯈꯔ ꯋꯥꯠꯄꯒꯤ ꯀꯩꯅꯣ ꯍꯥꯏ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩ ꯐꯣꯇꯣ ꯁꯦꯁꯟꯁꯦ ꯑꯩꯅ ꯄꯥꯏ ꯂꯩꯔꯕꯅꯤꯅ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯂꯥꯟꯕꯩ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯂꯥꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯕꯣꯔ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗꯀꯣ ꯚꯛꯇꯤ ꯑꯃ ꯇꯧꯔꯝꯃꯒ ꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯤ ꯆꯠꯆꯔꯒꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗ ꯚꯛꯇꯤ ꯂꯥꯏꯕꯨꯔꯨ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯚꯛꯇꯤ ꯇꯧꯔꯝꯕꯒꯤ ꯃꯃꯤꯗꯨꯅꯤ ꯃꯥꯁꯤ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯥꯁꯦꯀꯣ ꯃꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯗꯈꯤꯅꯥ ꯄꯤꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯔꯤ ꯍꯧꯖꯤꯛ ꯀꯩꯅꯥ ꯄꯨꯔꯒ ꯂꯥꯛꯑꯦ ꯗꯣꯂꯥꯏ ꯇꯣꯡꯉꯒ ꯑꯗꯨꯝ
ꯀꯩꯅꯥꯒꯤ ꯗꯣꯂꯥꯏ ꯇꯣꯡꯕꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯍꯧꯖꯤꯛ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯥꯞꯄ ꯐꯣꯇꯣꯁꯤꯡꯗꯨꯁꯨ ꯂꯩ ꯂꯦꯡꯕꯒꯤ ꯃꯣꯏ ꯀꯥꯞꯃꯤꯟꯅꯕ ꯑꯗꯣ ꯑꯩ ꯗꯣꯂꯥꯏ ꯇꯣꯡꯕꯒꯤꯗꯣ ꯑꯩ ꯂꯣꯏꯔꯛꯄꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯊꯦꯡꯀ꯭ꯌꯨ ꯉꯁꯤꯒꯤ ꯀꯩꯅꯥꯒꯤ ꯁꯛꯇꯝꯁꯤꯗ ꯂꯩꯔꯦ ꯑꯗꯩꯁꯤꯅ ꯀꯩꯅꯥꯒ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯁꯥꯕꯤꯒ ꯂꯩ ꯂꯦꯡꯕ ꯃꯣꯏ ꯑꯍꯨꯝ ꯀꯥꯞꯄ ꯑꯗꯩꯁꯤꯅ ꯂꯩ ꯀꯛꯄꯤꯒꯤ ꯐꯣꯇꯣ ꯑꯗꯩ ꯁꯣꯝꯒꯤꯁꯤꯅ ꯑꯣꯏꯔꯣꯝꯗ ꯐꯝꯕ ꯂꯩ ꯁꯦꯝꯕꯗꯨꯅꯦ ꯑꯗꯩꯁꯤꯅ ꯃꯣꯏ ꯑꯍꯨꯝꯒꯤꯀꯣ ꯐꯤ ꯁꯦꯝꯕꯒꯤ ꯄꯣꯁ ꯑꯃ ꯇꯧꯔꯦ ꯑꯗꯩ ꯂꯩ ꯊꯥꯡꯒꯠꯂꯒ ꯑꯃ ꯀꯥꯞꯄꯤꯔꯦ ꯑꯗꯩ ꯀꯩꯅꯥꯒꯤ ꯁꯤ ꯐꯣꯇꯣꯁꯤꯃꯒ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯥꯞꯁꯜꯂꯦ ꯑꯗꯩ ꯀꯩꯅꯥ ꯗꯣꯂꯥꯏ ꯇꯣꯡꯕꯒꯤ ꯂꯩꯔꯦ ꯌꯨꯝ ꯀꯥꯏꯅꯔꯝꯗꯥꯏ ꯃꯌꯥꯝꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ